Kurumjari, image Paodam miyang tabir bakwai puramaku ahanbada tarano okjari. Ngasigi marui bapau. Nung lengoi pekpai matangda High Court ki order yaring dabai kaukyo pung taramari ki panna mahusagi punsida chaun akai bapikre. World Breastfeeding Week thorom pangthokre loinana RN Ravi Nagaland gi governor oina wasak lokre. Haujik ngasigi mapungoga pau muglobirasi. All Manipur Excavator, Local Truck Tipper Owners and Workers Association nunglengoi pekpagi matang the High Court of Manipur na pikiba order jaring da phongdok tuna kau kiba pung taramari gi banna Manipur da mahusagi punchi da chauna akai pikre ngasi ayu pung mari dagi hokiba ban aduna maram moel duna Imphal Jiribam National Highway da passenger puba gari amata chendre adu moinamak Jiribam lomdai thorakpa pot chai thana yawba gari kharadi lambi asida lakpu okay adu manamak none nungba Tamenglong masung tamai dadi dukan masung lalon itik mafum sing school lenga ki office mausam adum hanaki Imphal da bannasi number moduna passenger pubagari chena kidrei kwaramal kaithil gi dukan sing thong ihang hang kidrei Imphal More lambi gi Kanchipur area da ban sagot pasingna lambi da mai thal na khongjang changsin ki amromda yaripok haitroi pok pidasu masigi sinmis na khongjang asida sarugya ki Kongjang asida sinmi kaya na thorktuna lambi lamjau thingki bagalena police latu tan khaina bonaki police ki action aduda ban sakot pasinga police ka mungna bathoki Kongjang aduda saru yakhi basina ngasi chatari ban asina kanagumba amata da ayat apanu pibaletri police kambu amal laklaga police officer ni hairaga yamna ludaba wahai wata sinaramba adu nuaite tongan ba sinphamda lejarabasu ekoi masel amatu oina surga chajariba nung lengoi peklaga sel tanjariba singi khanta ningi marmaduna nung lengoi pekpada Manipur High Court na athingba thamliba order asi withdraw tobiu maduna trabadi makhatana masidagi henba akanba khongjang kaya sangsilakani haiki ban sagurpada saruk yakiba sinni singna phongdorpada nung lengoi pekpa thingkiba sina masina sinpham moiduna imung manung isa isu thakcharamba kaya hujikti lepkre atopa sinpham ama paibasu yadrabanina suningai leitabadagi isa sing chara hele maramaduna Manipur High Court na athing order asi lothokpiu nung lengoi peklaga aikhoi hingnabagi lambi ojari bani adubu aikhoi hingnabagi lambi amata sinbidana khudakta thingjinba asi yaningde masi tobiganu aikhoi taliba dabi phangandrabadi makhal makha kaya khongjang sangsilagani mathau tarabadi thawai phawa thadokani haiki Amrundai Imphal More lambi ki Chikim village area da su all Manipur Excavator Local Truck Tipper Owners and Workers Association na ngasi ayuk pung ni mari dagi numidawaram pung taruk fawba Manipur pumbada kaukhiba ban sogotuna khongjang changsin ki Imphal lomdagi ayuk angan bada changlatpa gari singdi More da changhan ki aduga More lomdagi Imphal tamna thokhiba gari singdi ban kanguna chadan kidrei ban manungda pamdaba thokdok sing thokpagi paulaite ban tawriba mioi amana phongdorakpada Manipur sarkar na athu matamda aikhoigi awabasi ubiduna mahosagum nung lengoi pekpa yahanbiu haiduna appeal torle banna sin maram marga kaksing kaithel wabai kaithel palel kaithel sugnu kaithel chingba kana kide dukan sing thonglona ki mi putok pusin tobagari sing chena kidre ban sagorpa miyamna ayuk angan bada kaksing phawduna chatiba Indo Burma sugnu road ta toloktuna achat awok sing thingbagi thabak chathaki Standard Robert Higher Secondary School gi boarding the leituna school asi the class 7 tamliba mahiroi baby sanani si matang daga si school asi gi principal Fairojam Landoni amasung boarding adugi administrator Fairojam Romita ngasi district and session judge Imphal West ki court puthokre Landoni amadi Romita na tharakpa anticipatory bail ngasi session judge Imphal West RK Memcha Divina reject tokre Court asi matungina anticipatory bail asi makhatana extend tawdabaga loina pre arrest bail application su reject tawkibani loina misi asigi
matang da tigaliba SIT na matik saba praman ga loina achumbal langa lanjin puthok na basu court na apam pungdoki Landoni amasung Romita ngasi court puthorpu matamda bebisana misi matang da sem kiba JSC amadi miyamna makoi ani anticipatory bail piba yaroi haiduna Sairap court complex thomjilaki miyami khongjang adu hen kansilak padagi court adu da hanadagi court adu mungak sendun leramba police team amana miyamdu taktoki Police na takthok labasu khalaw kya lauduna miyamna hanbaletina jangsin ki nakal ani gi marakta chawna bu thoki tungda ahenba police ki force laktuna miyam adu tapna tapna taktoki kongjang adu da sarugya khiba kongjang loyamna pawmi sing da hai ki ngarang ta bebisna lerol chanduna mathau mangam pangthok ki bata ngai ri chair asida mihat asida chenai ba mioi sing korna bel piba yaroi Manipuri law asi senjau paibasina laikhrabara lairwasingi punsi kari su leitana khanba miwesing cherak phangadabani haibo wapam sing phongdoki bel pibi khidra haidana singnaba mayam sidagi imaiben mayamna thomjendana masi bel pibi yaro haiba khola golona gate ta kaida leram basina tia gas kaptana chongwai chuma thokibse akoina manung changjaraga haiba kano si bel sigi pibam se kaina gi hana court kai ta khrigen yemi matamda Hariba bogi kano animak mama bacha animaki kano se cancel tawren order thokpire adu cancel order singri akoi sida mayam do jik thoktana court ki side gi laibire aduna imagine leba project puna manga pakhatir ma mayam do pakhatiranu ibi khidre haibaduma court na tabiba rai sei pajeri boji si shamdok ki bi achoba ngai hang chikumba akoi ju ye si chawthok meeting ma hojik la ani adu matungda look achoba chingna lepira ko madlu akoi ju makata support tawra akoi punna chamina Panbayabadi Babisana Misi Matanga Singapore Police Station na Hanbo in a Su Motor Lokot Kiba unnatural death UD case number 6th of 2019 Gambari Lenina Session Judge Infal West ki court tagi anticipatory pre-arrest bail Logdun Laliba School Asigi founder cum principal Fairojam Landoni Sayu Punitoi Masung Fairojam Romita Chay Kuntrama Pangi bail hearing Arang Pangtok Kibaga Lenina court na judgment reserve Todun Thamkibani Ngarang Uripok Sairap Court Complex Labor Session Judge Infal West Court Landoni Amadi Romitagi anticipatory bail adu absolute bail hengadra natraga reject tawdra haibig matangda court asigi close list haptuna lokot laga khanakebani Mama oibigi khomlang tana angangi khwaidagi machi leiba chunjagni haibasi mipum khuding khanganaba honabada tongan da leiriba stakeholders sing punna khangminaba ama mathok tai masi data kanaba sing asi mamutana khangani haina Babina Healthcare and Hospitality Industries Private Limited ki Managing Director Dr. T.H. Dhavali Nangasi RDO College of Nursing Lamsangi Auditorium da pangtokpa World Breastfeeding Week 2019 tharum da pangdokre man hai nimitarin chupna Palan Togodolba Asigi, Wahantok, Layansi, Loyana, Masi, Kanabasing, Asi, Miam da Mamutana, Kanganaba, Honasi, Haina Pundoki. Breastfeeding Promotion Alliance of Manipurna, Sindhana, Empower Parents, Enable Breastfeeding, Hybrid Team the Pangtok Patorum Aduda, Dr. K.S. Ratan Kumar, President, Pediatric Association of Manipur, NG Thabatun Chanu, Principal RDO College of Nursing, Amadi Dr. N. Jitendra Singha, President, Breastfeeding Promotion Alliance of Manipur, Saruyaki. Definitely breast milk is much more superior to other foods for the babies which are available in the market. Then the second point is, why we are making this observation? Why should there be celebration and observation for a long 7 days to promote breastfeeding? Yes, the whole idea is, by the word itself, is for the promotion of breastfeeding. Because we have to make all the stakeholders aware of the importance of breastfeeding. Ireipak Inat Chanura Loina Silol Ichalgi Taramari Subamapok Kumon Torongasi Palace Compound Labor Lamjan Basalenda Panto Cray. Toromasi Mari Lena Lamdamasidagi Armed Forces Special Powers Act 1958 Lokto Haiba Dabi Togna Kangla Get Protest Tokiba Ima Singda Memento Pidun Ikai Kumnaki. Nasigi Toromda Ichalgi President T. Ibencha MK President Saki Nupi Samazgi President Ramani Tami Chingmi Apun Balup ki President Memalema
Cookie Mothers Association Advisor Rose Mangsina Simbakayana President Members in Oiki. Thormatu the Wangangaduna Ichalgi President Team Ibemchana Fundo Kibda Manipurgi Chanura Singna Ima Singh Amadi Ahal Laman Singna Thambiraba Liklam Amadi Inat Satam Kanjanabi Damak Ichalasi Semkibani. Housing Sahit Taramari Mapung Pare Look Asina Nupi Sina Tenari Bachaking Singasi Tenana Bahonadana Lagdi. Masidanatana Taudo Wato Kayada Ima Singalunana Look Asiga Punna Jaminaduna Sarugyari. Matamamata Nupi Singbu Tagwana Tangat Narami Adobu Mapani Sapu Kayana Nasidi Aikoi Maselgi Marakta Nupina Nupibu Ot Nebakaya Tenari Haiki. Manipur Leganga National Highway Number 37 Nasida Numit Kudingi Chanaba Pochai Cement Amadi Yeruna Chingba Pudraga Oil Tanker Kapta Escort Toduna Jeribamdaki Infal Rom the Potok Liba Tong Acid Pende Housing Numit Kudingi Chanaba Pochai Cement Yeruna Chingba Loaded Truck Chamangarom Sibilong Amadi Barak Manakta Pandan Lerepa Hapta Amurum Sure Masi Legana Atu Matamda Potok Yuhaina Nasi Jeribamgi Paumi Sing Yauna Sat Kiba Kongchata All Jeribam Road Transport Drivers Union Jeribamgi Vice President M. Pratap Maitina Fundokre Man Makatan of Haikibada Pochai Puba Gari Sing Asina Nomada Infal da Tunga da Badu Hapta Ama Pazilaba Pauba Panduna Adum Lehenba Habasi Kanana responsible Logadagi Queenan Lerepana Pochai Kayasu Mangle Haiki Ngarang July Tang Kuntra Matoida Infal Lagi Escort Korana Lakiba Gari Sing di Ngasi Agas Kitang Amada Oil Tanker Gari Sing Infal Rom the Escort Torga Putoki Aduga Namit Kudingi Amadi Jumgi Sinariba Pochai Puba Gari Singbuna Lambida Panhanduna Tambiri Masina Takbadi Manipur the Lady Praja Itin Inau Sing Asi Thau Ngapta Chabra Cheng Hawaii Pusingadaba Gari Sing Lambida Adum Namsenduna Tambiri Batong Pende Maram Aduna Langana Atu Matamda Gari Singasi Potopu Haina All Jeribam Road Transport Drivers Union Jeribamgi Makedi Apel Torgli Ngasi Kongset Aduda NHD CL gi Senior Engineer M Kalita Singha Amadi CRPF ki Officer Singsu Unaduna Housing Pochai Puba Loaded Tata Gari Singasi Atu Matamda Infal Rom da Putok na Taksenki Loyana Makwelasu Atu Bada Infal Rom da Putok na Taurga Hebagi Tajaba Supirki Hari S. Pratap Singha Vice President El Manau Maniton Singha General Secretary Amadi and Arun Singha Publicity Secretary na Ngasi Kongset Adu Sarugyaki Pradhan Mantri Ujala Scheme gi Makada Atopam Indian Service Thaubalna Khabok Assembly Constituency gi Yumthong Humpuda Gas Connection Yantokpa PMUY gi Matangda Miyam the Awareness Piba Amasung LPG Safety Clinic ki Thorom Ama Ngasi Khabok Pulakum Lekai Lala Mandop the Pangtokre Tarmaduda Thawal Jila Parisat ki Adaksa Haisina Begum na Atul Mitung Hanagi BJP Manipur State ki Vice President TH Jadumani na Thormapu Khabok Jila Parisat Member KH Rajmohan Khabok Part 1 Gram Panchayat ki Pradhan N Mala Khabok Part 2 Gram Panchayat ki Pradhan S Opendro Khabok Part 3 Gram Panchayat ki Pradhan M Laisanu M Ingwacha Video Thawal Amasung Okram Budi Proprietor Atopam Indian Service na Akhanaba Mitung Sing Oina Sarugyaki Thorongi Akhanaba Mitung Oina Sarugyaki ba Atopam Indian Service ki Bapu Okram Budi na Ujala Scheme Karamna Applied Togani Karamna Pangani Haibagi Matang Amadi Gas Stop Amadi Regulator Karamna Aswe Angam Tohandana Sizinagade Haibig Aswe Angam Tohandana Sizinagade Haibagi Mawong Sing Utuna Miam the Wakal Tamit Naramki Lanana Sahi Asigi April Tadaki Horgangasi Paubda Agency Asina Puna Imung Lissing Ahunga Subla Kurmarida LPG gas peak Haiki Tormaduda Akanaba Mitung Lengi Warol Pirdana Kambok Jila Parisat Member KH Rajmohan Hai Bharata Narendra Modi na Hek Prime Minister Oibetagi Kungangi Lamdamda Leriba Nomagi Charak Talaga Chajariba Gas Laiduna Sinaba Namdaba Kayada Lemna Gas Connection Pibagi Ozola Skimgi Makada Gas Ngasi Pibani Ngasi di scheme asina
sing thaduna maiku marakta leibadagi punsi oiba leina kaya mayok narambak adu kohonba ngamba upai habdu oire haiki भारत की कुंगल कोटी कोटी के आगा सुबह प्रोग्राम सी पैटर्न पर नंबर मरेगा सीधी भारत का लेडीबा कोई मैं खूब सारा मैं खूब थका का हिंदलंबा इमानियल गया काखन मरी में कुछ बस अपुंदा सिंगी मैं खूब कया नंबर मरेगा सांगा पोक्सी कोई बा लेना तिना कया नादुना अवाबा कया ले मरू कोहन मंगंबा तुम्बा उपाय दु महान वैले ngarang July 13 yumsakesa numit ki nungthil pung anirom tabada Mangu police ki apunba kangbu mana UNLF ki miyoyama hairok bazar dagi fare haidiba retired colonel S Tomcho UNLF tagi potharba miyoyni retired colonel Saikom Sarat Elias Tomcho apok pagiming S Ibomcha leifam hairok kaithel macha Thobal district haidiba hanagi UNLF ki cadre asi masagi haksang amadi imung manungi kudong chadaba phibam sing leibadagi central committee na kupna khanarwa tungda haukiba July 13 da thabaktagi pothabagi ayaba piki retired colonel Tomcho makhatana UNLF amadi masigi lanmi sanglup MPA ga makhal amatagi mari leinatre haina UNLF ki department of publicity M saghen phongdor pakcherol amana hairi Handak Kakchingi Katil Machadagi Sengrong Tablambi Asi put ani matakta wangna thongat kibana maramwerga Katil Machada transformer kiliba mapamasi Handaki Maraki Nongna ising tumjinduna transformer gasamna gadore karima nong asi makata na churuk labadi ising hena tumjil lagani loina transformer gi akoi bada khari ba yot ki fencing asisu ngam thuraktuna transformer da namchinduna leni masina maramwerga achat awok singda kudung tiba thokpa yabagi chang yamna wangna leire mari lena authority na atu matamda yengsinbina ba praja singi maikedi phongdorli RN Rabibu Nagaland gi governor oina ngasi wasak lawkre wasak lawbagi thorum adu Kohima gi Raj Bhavan da Guwahati High Court ki Chief Justice acting Arup Kumar Goswami na pantokhi thorum adu da Nagaland Chief Minister Nephew Rayo ma cabinet minister Singh Assembly Speaker Biko O Yosu opposition leader TR Zeliang na chingba kaya saruyaki senior army air force amasung central armed police force officer singsu thorum aduda saruyaki wasak lor matungda Nagaland police na state guard of honor piki chief minister Nephew Riona haikibda governor RN Ravi ga thabak tawina ba mahaka na miyeng thamli president Ramnath Kovind na Rabibu July kunda Nagaland governor oina hapkibani hani governor PB Acharya gi term July tarmapanda loikrabani English machapun humadra tarki batch Indian Police Service of Kerala Kedar RN Rabina makhatana centered amasung NSCN IM gawari sanabada interlocutor wakigani hairi Naga peace process ki thabak thorum singda opposition Naga People's Front leader TR Jailang asu apun kya fundoki Gujarat amasung Madhya Pradesh ki mafam kayada nongkana chubadagi miyam gi mahusagi punchit akai pikre Gujarat ki kha thangma sarukta Badodara Surat amasung Barrukta hauki pung kunmai da ka hena kana nong chukhi hari Chief Minister Vijay Rupani na high level meeting ama Gandhinagar da pangtokre IAS officer ani relief work ki damak Badodara da thakre Badodara fauna cheliba turel Biswamitri da ichau Totally hairi Madhya Pradesh tasu nong kana hitakre Bhopal dana kwaidi kana nong chukhi amaramda weather pattabana maramoiduna Jammu musung Kashmir authority na Amarnath Jatra nomajin phawa suspend tawkre mathangi nabi nini da state adugi mafam kaya da nong kana chugani haina meteorology department of fundoki Uttar Pradesh ki Unnao da thokiba phamnan bagi thokdok amada maral lerba BJP MLA Kuldip Singha Sangar party dagi tan thokre New Delhi dagi phangba paw matukina MLA Kuldip Singha bu party dagi hanana suspend tawdun leibani hokiba nomajing da Raibareli manakta phamnan bagi victim lipimacha aduna tongba car aduda truck amana thongwairam kibani mafam aduda nupi macha adugi imung gi miyoi ani sikhi tawdok adu mi hanaba thawna tawbani haina victim gi imung na phungdoki maragasida mathau phadana tawdi hadna nupi police ani yauna police personnel ahum thabaktagi suspend tawkre hojik aroi bada maroi paw amu hana pizare
nung lengoi pepagi matangda high court ki order yanindabagi kaukyo pung taramari ki banna mahusai punchida chaun akai pikre World Breastfeeding Week thorong pangthokre loinana RN Ravi Nagaland ki governor oina wasap lokre ngasi ki damota di image paudam pijaw matang asi losinjare miyam amkana khurumjare